ngasi numidang wairang phonghiba tongan tongan Manipuri sifong singdigi maru oiba I pausing khongacharakana Manipur top channel gi maikaidigi mayamda share tawzage ahanbada maru oiba paw ama oina lamjen senbada district police na athingba thamde permit yaudana pangtawda tawbudi law satnaba leba ama oibana athingba lei district administration gi ayaba yawraba rally amadi lamjen senbada district police na athingba thamde permit yaudana pangtawda tawbudi law satnaba leba ama oibana athingba lei han Imphal East ki ASP Jogesandra Haubijamna phongdokre wafam asi ngarang EK Higher Secondary School gi secretary oiba P Sharachandrana hangang kendra gi manungda kilometer 15 sangna sengadaba marathon rally sen khibada police department na athingba pibadagi selhan khide haina media ra phongdokiba wafam ga mari lainana hangang police station gi officer in charge KH Pathau Commando OC KH Henry yauna pangthokpa pawgi mifamda ASP Jogesandra Haubijamna haikibada P Sharachandrana mahakki sengadoriba marathon rally ga mari lainana tang kunda hangang police station dagi permission loba lakhibada district administration Imphal East dagi ayaba khangan khraba matungda ngarang asi HMLSDC ground dagi loudspeaker sizinaduna miyoi sama rom ga rally lakhibane hangang police station gi OC na lusingma police team amana detain tawduna district administration gi ayaba sirol puthoraknaba khangan khibane puthokpa ngamdabadagi rally de saru yaribasing makhatana detain tawki adubu P Sharachandrana mathanda amuk sien khibadagi amuk hana thingkhibane district administration gi ayaba yawraba permit paiduna lakpa rally police department na athingba thamde law laiba amani law thugaibagi thingmane media da P Sharachandrana police department bu lana miyamna uhanaraba satharagdiba thawung laibak thibani haikenasu pausna makhatari Manipur UPSC exam center thambinaba Rajya Sabha gi MP Sana Jaubana parliament pukatkre Manipur UPSC exam natragana masigi manaba main exam center sing thambinaba Rajya Sabha gi MP ningthaulai semba Sana Jaubana ngasi parliament pukatkre Dimana si Rajya Sabha gi MP Manipur gi ningthausu oidibalai semba Sana Jaubana special motion oina pukhatladuna hai sai khudingi Manipur gi mahairoi kaya Manipur UPSC preliminary exam thari adubu UPSC gi main exam matamdari Manipur hairiba main exam center asi laitabana maram oiduna mahairoi sing Imphal gi Aizol Shillong amadi Guwahati da satpa mathau tari masigi maramsu sapsaba khangdri masina maram oiduna lairapa mahairoi amadi middle class ta leiba mahairoi kyadi satok chasin amadi leifam jafamna singbra sawno khudong sadaba kya mayoknari hainasu pausina makhatana phongdorakli marak thina yamna lebak thiba pawmana maibagi pawtak matung ina miron bagi damak yumthang na bagi angang bu hatlaga laida katlubi nupi ama fare hek tabada nungaitaba madi aki tujungningai oiba thawdo amada luhongbadagi masa kuina phangdrabi nupi amana miron na bo hotnabada maibagi pawtak matung ina sahi ahum na ngairiba nupa masa ama khatkhibagi nupi ama police na fare police ki pawgi matung ina sahi kunga manga surabi nupi asina phongdorakpada kumja English ngani tarago humdoi da luhonglaba matung miron ma ngamdabadagi maki imung manung amadi mane makuna ot naiba tawrakpadagi maiba magi pawtak matung ina thaba asi pangthokhibani haiki thawdo asi Delhi gi Rohini da thokhibani senior police officer amana phongdorakpada Nilam Gupta na maki mapam lamdam oidiba Uttar Pradesh ki Hardoi da masa phangjanabagi dama doctor kya tanaraba matung kanaba phangdabadagi maibasi tanaraba matungna nupi asida miron pamlabadi angang ama laida katnaba hairakpadagi thaba asi pangthokpani haibagi maral yazare haiki thawdu asi angang asigi mapana missing report ama thangja numita police da pisilaba matung police na angang asigi khungul lirakpagidagi khangma ngamkhibani thijin humjin maduda police na yumthangnabagi yumgi mathakta karigumba pot yom ama uba phangmadagi singnaduna hangdoklubada angang adu yarom khibani hairi police na wang pang tawbada aroiboina angang asiga satminaba ukhibasi nupi asigani khanglaba matung nupi asina ahanbada police pu lana lamjingnaba khonaki adubu kona masana maral yazarakhi thangja numita nupa masa asi yumgi mathakta mathanta sanaba ubadagi magna thaba asi pangthokhibani haiki police na nupi asi ngarang phakatpa ngamkhibani haidenasu pausinasu makhatana phongdorakli atopa Manipur da thokpa yamna lebak thiba masum nungaitaba pawmana masagi huina sikpadagi laikidre sai sigi January 10 ra Thobal
Ningongbam Athokpam Miyama Masana Loizava Huina Sikpadagi Athokpam Herojit Elias Mosa Sai Kuntragom the Apokpa Ibungo Kobama Tha Amagi Matunda Laikidre Mark Sahi Ohumgi Masanupiga Amaga Punna Huina Sikibane Masanupi the anti-rabies Kapawi Mahakti Kapide Mark Tasiki Kunda Masan Wairaktabadigi Sabatakpa Yaraktaba Ising Takpa Sor Honba Warakpadigi Thawal District Hospital Pukhalaba Matung Rims the refer Torakpadigi Test Makal Manga Tauduna result Laktringa isolation ward Tamlaba Matung Narang Ayuk Lakidabani Hadenasu Paushina Sumakatana Fundorakli Atopa Pawamana Nursing Bu Inam Tatpa Makai Sejinaraga Saben Pibidre Zanpriya Zenims Trainers Association की Secretary PH Zanpriya Devi na haikre Zenims की nursing bu inam tatpa makai sijinaraga ngasi forward tari suba PPBdre wafam asi Zenims की campus ta pangtokpa wakat mifam na saru yaraduna Zanpriya na phungdokibane Zanpriya na makha taraduna Zenims ta thabak tawjariba sanglaba matamdagi tari suba PAP na ba employees singi tungan ba allowance pension scheme ama amadi Uniform gi matang pudong sa na ba mong na bibinaba haizaduna lakpado laingak na tabidaba ay khoibu belu lehandaba si nungaitaba phawi wakat mi pham asi yamna santi oina sangsin ba khongjang ni laingak na sangsiliba khongjang asi tabidrabadi makhata na akan ba khongjang sangsinana ba hotnaragani hai khenesu pausina makhata na su phongdorakli loisila poina mapan gi ba pau khara Rajasthan gi city nipa na curfew thamkhre Chhattisgarh school punamak thingjinkre Leba asida hauji COVID-19 gi ani subu web laktuna positive case hengalagriba asigi yenglaga Rajasthan numidang pung 12 digi nongalakpagi pung 5 fawba Jaipur amadi Asmir yauna city nipana night curfew thamduna section tharang lokhatkre amaramda Chhattisgarh school punamak thingjinduna COVID-19 gi ani subu web thengnana ba sarkarna thawrang paikhatkre hainasu pawamanusu makhatana phungdorakli atopatab yamna nungaitaba masum Thamoi sokningai oiraba paw amana angang manga container manungda siraga leiramle Rajasthan thokiba yamna thamoi sokningai oiba amada angang manga container amagi manungda trap tawduna siduna leiramle haini agency gi pawna haidi makhoi container adugi manungda trap tawduna sirambadagi pafam adugi miyamna thengnarakpadagi makhoi bu lakhalaga hospital pukhatpada laikidabani haidenasu pawsinasu makhatana phungdorakli Amasumem latest oiba pawama hairagadi Council of Higher Secondary Education Manipur ngasi tang 12 March English ngani kun ngamathoi notification ama thoi ma'am sigi notification sin hairi madudi hauji ma'am si class 11 masum higher secondary examination 2021 class 10 ki magi exam gi magi program singi pithore ma'am share tawjarake ma'am yengminasi Annexure 1 Ma'am Council of Higher Secondary Education Manipur Class 11 Examination gi magi program si magi time si ma'am haijaraki for paper of 170 marks kina ma'am magi matam si 3 hours ni aduga for paper of 40 marks kisina ma'am pung ani ni aduga sigi class 11 examination gi magi routine sina magi papers ma'am morning na muthoktre evening na ngatani thoibasi magi matam na pung amadigi horakana nungthingi nungdairam gi pung mari faune aduga exam si myam tang nipan tha manga english singni ga kun gi mathoi digi hore ahan bada english thoi aduga tang taraga ni thoi tha manga english singni ga kun gi mathoi de evening ni sisu ahan badana geology thoi ani subadana geography thoi adu tang tare tha manga english singni ga kun gi mathoi da mil thoi evening da mil si singi bisi bengali hindi haimar kom manipuri Maula, Mizo, Nepali, Paite, Rongmai, Tangkhul, Thadokuki, Baifai, Jau, Gangte, Liangmai, or alternative English ni. Aduga tang kungi matoi thamanga English ngani ga kungi matoi de PDSna. Ahanbada computer science ani subada philosophy. Tang kunga taruk thamanga English ngani ga kungi matoi de thoi bisna ahanbada physics ani subada political science ahum subada accountancy ni. Aduga tang kuntra matoi thamanga English ngani kun nga mathoi da thoi bisna handa engineering drawing ani subada sociology ahum subada thang tani aduga tang ani tha taru English ngani kun nga mathoi yum sakisa numita thoi ba subject sina numita waramda chemistry education business studies ni tang mari tha taru English ngani kun nga mathoi da thoi ba singsina
एंथ्रोपोलॉजी ने इकोनॉमिक्स ने अदो तांग निपान था तरु इंग्लिश सिंगनी का कुन गमतोय दे थोइसना मैथमेटिक्स नि अदो तांग तरा था तरु इंग्लिश सिंगनी का कुन गमतोय दे थोइसना हानदा म्यूजिक अनि सुबदा स्टैटिक्स नि तांग तरा गनि थोइ था तरु इंग्लिश सिंगनी का कुन गमतोय दे थोइबिसना होम साइंस नि तांग तरा मरी था तरु इंग्लिश सिंगनी का कुन गमतोय दे थोइबिसना बायोलॉजी ने हिस्टोरी ने तांग तरा तरु था तरु इंग्लिश सिंगनी का कुन गमतोय दे थोइबिसना फिजिकल हेल्थ एजुकेशन एंड स्पोर्ट ने अनि सुबदा साइकोलॉजी ने अहुम सुबदा बायोटेक्नोलॉजी ने अदु अरोइबना तांग तरामपन था तरु इंग्लिश सिंगनी का कुन गमतोय थांग जनमिते थोइबिसना इलेक्टिव लैंग्वेज ने मैम अहानबदा बेंगाली अनि सुबदा इंग्लिश अहुम सुबदा हिंदी मरी सुबदा मणिपुरी ने पीरिबसी मैम तेंतक शेयर तौजरे मरमदी लोइनमक फुल इन डिटेल पाथोगदी मतम से दुंगमति लौरनी खंजबदगी मैम तेंतक शेयर तौजबनी एनेक्सर 2 दा काउंसिल ऑफ हायर सेकेंडरी एजुकेशन मणिपुर हायर सेकेंडरी एग्जामिनेशन मैम क्लास 12 किने मोइना मॉर्निंग शिफ्ट थोए अदुगा मोगी मतम से मोहजरमगे फॉर पेपर ऑफ 170 मार्क्स किना 3 आवर्स नि अदुगा फॉर पेपर ऑफ 40 मार्क्स किना 2 आवर्स नि अदुगा मखोगी एग्जाम से तांग मंगा था मंगा इंग्लिश सिंगनी का कुन मथोइदगी वेडनेसडे नुमिति की हौदुरी अदुगा पुंग अयुकी पुंग 10 दगिना नुंथिनगी पुंग अमा फौनी अहानबदा तांग मंगा था मंगा इंग्लिश सिंगनी का कुन मथोइ युमसकिस नुमिति अहानबदा इंग्लिश थोइ मॉर्निंग दा अनि सुबदा तांग तरे था मंगा इंग्लिश सिंगनी का कुन मथोइदा MIL बेंगाली हिंदी HMR कोम मणिपुरी मावला मिजो नेपाली पाइते रोंगमई तांगखुल थादौ कुकी बाइफै जौ गांगते लैंगमई और अल्टरनेटिव इंग्लिश नि अहुम सुबदना तांग तरा मोथि था मंगा इंग्लिश सिंगनी का कुन मथोइदा थोइबिसना फिजिक्स ने पॉलिटिकल साइंस ने अकाउंटेंसी ने अदो तांग तरा ग निपा था मंगा इंग्लिश सिंगनी का कुन मथोइदा थोइबिसना केमिस्ट्री एजुकेशन बिजनेस स्टडीज नि अदुगा तांग कुन था मंगा इंग्लिश सिंगनी का कुन मथोइदा थोइबिसना अहानबदा म्यूजिक अनि सुबदा स्टैटिक्स नि दुगा तांग कुनगनी थोइ था मंगा इंग्लिश सिंगनी का कुन मथोइदा थोइबिसि अहानबदा कंप्यूटर साइंस अनि सुबदा फिलोसफी नि अदुगा तांग कुन मंगा था मंगा इंग्लिश सिंगनी का कुन मथोइदा थोइबिसि अमखक थोइ मैथमेटिक्स थोइ अदु तांग कुन तरे था मंगा इंग्लिश सिंगनी का कुन मथोइदा थोइबिसना अहानबदा एंथ्रोपोलॉजी अनि सुबदा इकोनॉमिक्स नि अदु तांग कुन मंगा था मंगा इंग्लिश सिंगनी का कुन मथोइदा थोइबिसना अहानबदा बायोलॉजी अनि सुबदा हिस्टोरी नि अमसुम तांग अमा था तरु इंग्लिश सिंगनी का कुन मथोइदा सब्जेक्ट अहुम थोइ अहानबदा फिजिकल हेल्थ एजुकेशन एंड स्पोर्ट अमने अनि सुबदा साइकोलॉजी ने अहुम सुबदा बायोटेक्नोलॉजी नि अदु तांग अहुम था तरु इंग्लिश सिंगनी का कुन मथोइदा थोइबिसि होम साइंस नि अदु तांग मंगा था तरु इंग्लिश सिंगनी का कुन मथोइदा थोइबिसि सब्जेक्ट अहुम अहानबदा इंजीनियरिंग ड्राइंग ने अनि सुबदा सोशियोलॉजी ने अहुम सुबदा थांग तानी अदुगा तांग तरे था तरु इंग्लिश सिंगनी का कुन मथोइ थोइबिसि सब्जेक्ट अनि नि अहानबदा जियोलॉजी अनि सुबदा जियोग्राफी नि अदु इरो लोइबोइना तांग मपन था तरु इंग्लिश सिंगनी का कुन मथोइ युमिसकिस नुमिति थोइबिसि इलेक्टिव लैंग्वेज नि अहानबदा बेंगाली अनि सुबदा इंग्लिश अहुम सुबदा हिंदी अमसु मरि सुबदा मणिपुरी नि अदुगा मैम सी डायरेक्ट वेबसाइट की ऑफिशियल वेबसाइट कोसेम की मैम गूगल से चंबीरकान कोसेम की लिंक दुम थोकनी कोसेम की दुम थाबीरकान मैम अदु चंबीरकान डाउनलोड तौबियो नोटिस चंबीरकान दुम डाउनलोड तौरबु यारनी अहानबा पेज दुम यावरबनी अदु मैम पाथोक सगी सोखिबा लानखि किया यावरसुंग पिगनी हायना मणिपुर टॉप चैनल की मैकेनिक्स रिक्वेस्ट तौजरी थैंक यू।